Hi mayam ngasi ni khoi anniversary do ado akoi nupa uji duty chakhare ba ma duty chakhare duna mak chatringai mamang de kesum to baja de ba ma khangda bani na ne ai gi khonje lok thung bani ba ado ma uji duty chakhare chakhrabai matung da aina dum pochai jingje phamburi haigatle ba se haigatle tang da sikuna da machine kari gang leiram ba do adusu aina loina kaloksan le west da cylinder leiram ya ba selakasta thame cylinder gi machine abuna to siga thame do hujiki mattress to siga thamdoi ni ba na mattress to siga thamdoi ni Tengo mayam aina thame mattress to ji smaina sida smaina thame ko leuji asigi jaga se punghang hang ba sisu loisandoi ni aigi pholang se rong taina bai na jam kana honai ba rong do phangda ba ko sigi machu sigi rong do maung sa da ba duna ni waina ngara sigi phamung dei soina lautho khare ba posai jing do kui ra ba du de na lautho ki bane tu ngara ngai na sigi phi se lai ri ba amuga machu gi phi se meter mari khak lai re meter ani tawdana ne ani rak thokna lai re do asigi amuga sina mo sita kupsan doini ba sigi wall siga ne lamaya aigi sida leiram ba photo ngai na lauthoya ba aduga sida napu da ro ai do ta jopi sida ngak jairi se sina thaba son kuna ta di jai dia bane do asigi wall se jopi yu sang ja te bane ko aduna ai asigi se kupna ba kine amtang try tawge Jego mayam aina ngarang ne fabric ani khalo re ba fabric ki di aina asigi wa kan khalaga lorok pana te da adum lorok pania ba duka fabric ke kaino tawge dan china napsan na jenge ko kaino tawre lothoya ba ko aduga asi ma ki mahi do ki ri ba dana sina chappa ga ne na ko ke jare ko mayam se uji kyang jare I'm going to pay the quick in a reminder of the Kalaba. The power you in a directly corner the Kangapo. If you bring that of you, a young woman, that Tayubra. I see not good enough Kalaba, the Makali, Mongamu away and a plan doing never. Yam, I see this is your name, Smite mine at Oraga. Young Kana Jinga Nunu and Huracani. Chumai to the paper queen jam had an apimiam. Lord Jing meam. And a cam one to no jing doing a city me to can am like the which you does in a high now be you high and I'm like videos power do. I was your mobile salani, not any chicken, carigram later got home, but Tayari Taurani. A few moments later. Jam sao có lấy đầm rồi, xe kia gì mà lâu rồi, besi lạc rồi nè, tang apa khang ding ha, Panas ơi, cái đây, anh lấy cái đồ chicken khara ganga khara cái lấy ya bay nè. Nga sida leire mayam ai raw ina leire ai di nga sing oina leire mayam chicken na siga leire chicken je kg ani makhai ling mi abane mapu ne kaina hapa gani do asi khakti kg ani ko rang bada asidi mapu ne kaina on bada di kg ani makhai lu mi abane adai nga sna kg ma khara he le kg ma 100 gram do mayam ayu sik asi thong bagi ready tawrani ba se thong na bagi dum talabi khara to khalani ba Chinga ji hana ngau ga thamage So one more doggy opposite. aina thungrap sale do ji asi su kai ne ba sina marum ne ba marum ji ga jo ina thungrap sale na jain khang ha pe ko asina jira khara ha pe jiga kashmir lal mirch se kitang thada rage achu phajana bagi siga su dik ai thau hing ba kitang ha pa ni ngâu ra cái gì cái nó sẽ tuột ra cái hai này
ꯇꯧꯔꯤꯕ ꯋꯥꯈꯜꯂꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯂꯣꯛ ꯇꯧꯔꯦꯕꯅꯦ ꯍꯧꯖꯤꯛ ꯊꯧꯔꯥꯡꯕꯨ ꯍꯧꯒꯠꯇ꯭ꯔꯤ ꯑꯩ ꯀꯦꯛꯁꯨ ꯂꯧꯔꯨꯗ꯭ꯔꯤ ꯀꯩꯁꯨꯝ ꯂꯧꯔꯨꯗ꯭ꯔꯤꯑꯕ ꯑꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯀꯔꯤ ꯀꯔꯥꯡꯁꯨ ꯑꯩ ꯉꯔꯥꯡ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯀꯩꯁꯨꯝ ꯂꯧꯔꯨꯗ꯭ꯔꯤ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯣꯠꯀꯤ ꯈꯥꯡꯁꯤꯒ ꯑꯣꯏꯅ ꯊꯣꯡꯉꯅꯦꯕ ꯀꯩꯅꯣꯗꯣ ꯉꯥꯗꯣ ꯑꯁꯤꯒꯗꯤ ꯑꯩ ꯆꯤꯛꯀꯦꯟ ꯊꯣꯡꯗꯦꯕꯅꯦ ꯑꯩ ꯉꯥ ꯍꯥꯞꯄꯦ ꯃꯌꯥꯝ ꯂꯦ ꯑꯩ ꯁꯤꯗꯩꯁꯦ ꯐꯖꯅ ꯆꯥꯝꯃꯒ ꯄꯨꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯊꯛꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯗꯣꯔꯕꯅꯦꯕ ꯇꯤꯜꯍꯧ ꯀꯔꯤ ꯀꯔꯥꯡꯁꯦ ꯁꯨꯖꯜꯂꯒꯅꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯦꯕ ꯐꯔꯦ ꯑꯁꯤ ꯁꯤꯡꯅꯤ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯡ ꯂꯩꯔꯦ ꯑꯁꯤꯒꯅ ꯆꯅꯝ ꯂꯩꯔꯦ ꯑꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯁꯤꯒ ꯇꯣꯃꯦꯇꯣ ꯂꯩꯔꯦꯀꯣ ꯍꯜꯗꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯖꯤꯔꯥ ꯃꯣꯔꯣꯛ ꯊꯥꯎ ꯑꯍꯤꯡꯕ ꯈꯤꯇꯪ ꯍꯩꯔꯅꯤ ꯈꯔ ꯍꯥꯞꯄꯤꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯑꯁꯤꯒꯤꯁꯦ ꯊꯥꯡꯗꯣꯛꯑꯅꯤ ꯈꯥꯡꯁꯦ ꯑꯃꯨꯛ ꯆꯤꯛꯀꯦꯟꯒꯤ ꯈꯥꯡꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯅꯦꯕ ꯑꯁꯤꯒꯤ ꯈꯥꯡꯁꯤꯒꯅ ꯆꯤꯛꯀꯦꯟ ꯊꯣꯡꯗꯣꯏꯅꯤ ꯍꯧꯖꯤꯛ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦ ꯑꯩꯒꯤ ꯆꯤꯛꯀꯦꯟꯗꯣ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯩꯖꯤꯟꯗꯣꯔꯕꯅꯦꯕ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯃꯈꯨꯝ ꯀꯨꯞꯄꯤꯔꯅꯦꯕ ꯊꯨꯝ ꯈꯔ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯅ ꯃꯍꯤ ꯊꯣꯛꯂꯛꯏꯕꯁꯦ ꯑꯩ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯕꯅꯦ ꯃꯁꯥꯒꯤ ꯃꯍꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯥꯂꯨ ꯑꯃꯅꯤꯀ ꯑꯥꯂꯨꯁꯦ ꯑꯥꯂꯨ ꯇꯔꯨꯛ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥꯗꯣ ꯄꯤꯁ ꯇꯔꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯥꯂꯨꯁꯤꯅꯅꯦꯕ ꯍꯤꯟꯖꯥꯡ ꯇꯣꯏꯊꯗꯣꯏꯗꯣ ꯃꯣꯔꯣꯛ ꯃꯀꯛ ꯈꯔꯒ ꯍꯥꯞꯄꯅꯤ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛꯀ ꯃꯈꯨꯝ ꯀꯨꯞꯁꯜꯂꯅꯤ ꯖꯒꯥꯁꯤ ꯏꯍꯥꯡ ꯍꯥꯡꯉꯦꯅꯀꯣ ꯕꯦꯂꯨꯟ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯕꯦꯂꯨꯟ ꯂꯩꯔꯝꯃꯤ ꯉꯥꯅꯨ ꯀꯗꯥꯏ ꯅꯪꯒꯤꯗꯨ ꯀꯗꯥꯏ ꯇꯧꯁꯜꯂꯣ ꯍꯌꯦꯡ ꯂꯣꯏꯔꯒ ꯂꯩꯕꯤꯅꯤ ꯑꯅꯤꯁꯤꯗꯔꯣ ꯅꯪꯒꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩ ꯈꯪꯗꯦꯕ ꯃꯣꯏ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯕꯦꯂꯨꯟ ꯂꯩꯔꯝꯒꯅꯤ ꯕꯦꯂꯨꯟ ꯂꯩꯔꯝꯃꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯕꯦꯂꯨꯟ ꯂꯩꯔꯔꯣꯏꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯀꯥꯝꯃꯒ ꯑꯃꯅꯤꯈꯛ ꯊꯦꯠꯆꯟꯕꯤꯔꯅꯦꯕꯀꯣ ꯑꯩ ꯀꯥꯝꯃꯒꯦ ꯀꯥꯝꯃꯣ ꯑꯩꯒꯤꯁꯦ ꯕꯦꯂꯨꯟ ꯉꯁꯤꯐꯥꯎ ꯕꯦꯂꯨꯟ ꯑꯃꯐꯥꯎ ꯀꯥꯝꯖꯗ꯭ꯔꯤ ꯑꯩꯗꯤ ꯑꯗꯨ ꯗꯤꯜ ꯀꯥꯝꯃꯣ ꯍꯦꯛ ꯀꯥꯏꯔꯅꯤꯅꯦ ꯌꯥꯔꯦ ꯁꯅꯥ ꯖꯥꯔꯦ ꯅꯪꯒꯤꯗꯣ ꯑꯇꯩ ꯀꯥꯝꯃꯨꯔꯅꯨ ꯗꯤꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯛꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤꯕꯀꯣ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯑꯣꯠꯂꯦꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯗꯅ ꯇꯧꯔꯤꯉꯩꯗ ꯃꯔꯛ ꯃꯔꯛ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒꯦ ꯐꯛꯄꯥꯏ ꯍꯦꯛ ꯂꯩꯌꯦꯕꯅꯦ ꯑꯁꯤ ꯐꯛꯄꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯑꯩꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯑꯩꯅ ꯊꯥꯕ ꯋꯥ ꯐꯗꯤꯒꯣꯝꯗꯨꯅꯦꯕ ꯁꯤꯡ ꯃꯅꯥꯁꯨ ꯌꯥꯎꯔꯦ ꯑꯁꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯩꯖꯥꯡꯗ ꯍꯥꯞꯄꯒꯤ ꯁꯣꯏꯖꯜꯂꯒ ꯊꯝꯃꯅꯤꯕ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯃꯅꯝ ꯅꯝꯅꯕꯒꯤ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯆꯦ ꯄꯥꯏ ꯄꯥꯏꯌꯣ ꯀꯤꯖꯔꯝꯕꯅꯤ गरम मसाला हापने मसाला खरा हापे हदी चामच अमा लौगद्रा जेंगा पतक लाउरे दुगैना मीट मसाला सिदी सिदा दुम ओलगा हापगे जिंगा हापचलगे चामच अमा ओरे आई थुंदो खितंग चंगनी आबा थुम खरा अमा हापगे लोरेगी इंजांग से दुगैना असिगी से हापचलनेबा अवा परिगम से लोरे मैम A few moments later. ꯑꯩꯅꯦ ꯉꯔꯥꯡꯕꯨꯗꯤ ꯐꯜ ꯈꯔ ꯂꯧꯔꯦꯕ ꯂꯥꯏ ꯀꯠꯄꯒꯤꯅꯦ ꯍꯧꯖꯤꯛ ꯂꯐꯣꯏ ꯂꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩ ꯀꯦꯛ ꯂꯧꯕ ꯂꯥꯛꯑꯕꯅꯦꯕ ꯀꯦꯛꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯤꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤꯅꯦꯕ ꯑꯗꯨꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ 10 ꯑꯩ ꯀꯦꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯦ 1 hour later. ꯌꯦꯡꯉꯣ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯆꯜꯁꯤꯡꯗꯣ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯐꯣꯟꯗ ꯊꯝꯃꯨꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯥꯂꯨ ꯍꯥꯞꯄꯦ ꯑꯗꯨ ꯃꯊꯪꯗ ꯇꯣꯃꯦꯇꯣ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯀꯛꯑꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯗ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯁꯤ ꯖꯤꯔꯤꯗꯒꯤ ꯗꯇꯥꯅ ꯄꯨꯕꯤꯔꯛꯄꯅꯦꯕ ꯍꯪꯒꯥꯝꯁꯦ ꯁꯨꯝꯃꯒ ꯍꯥꯞꯆꯜꯂꯣ ꯑꯗꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯍꯪꯒꯥꯝ ꯆꯥꯗꯣꯏꯅꯤ ꯑꯩꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯍꯪꯒꯥꯝ ꯆꯥꯗꯣꯔꯤ ꯑꯩ ꯖꯥꯏꯒꯪ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛꯁꯤꯒ ꯂꯩꯔꯦ ꯖꯤꯔꯥ ꯍꯥꯞꯄꯦ
ꯐꯖꯅꯕꯒꯤ ꯀꯥꯁꯃꯤꯔ ꯂꯥꯜ ꯃꯤꯔꯆꯁꯦ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯉꯧꯔꯅꯦꯕ ꯏꯁꯤꯡ ꯈꯔ ꯍꯩꯔꯦ पाइदिया ꯁꯤ ꯉꯥꯒꯤ ꯃꯔꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯦ ꯁꯦ ꯇꯣꯃꯦꯇꯣꯒ ꯑꯗꯒꯤ ꯇꯤꯜꯍꯧꯒ ꯉꯧꯃꯤꯟꯅꯔꯤꯕꯀꯣ ꯑꯩ ꯃꯦꯔꯥꯃꯦꯁ ꯏꯔꯣꯟꯕꯒꯤꯅꯦꯕ ꯑꯗꯒꯤ ꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯃꯣꯔꯣꯛꯇꯣ ꯂꯩꯔꯦ ꯃꯣꯔꯣꯛ ꯀꯥꯟꯗꯤꯁꯤꯒ ꯇꯧꯗꯣꯏꯅꯤ ꯉꯥ ꯊꯣꯡꯕꯗꯣ ꯂꯩꯔꯦ Kamay kami na ba niyan siya? hammer na ari ro ngol jiu ne Okay ro. kadra Okay. te kini ka bai do Ima, chak si o basmati oi mari na. Hao ta bani de sang ni chao chao chao. ไอ้เนี่ยมาจุ่มเลยเชียง Adu ni ai. เขาจ่าแล้วถุงแก้มหาวด้วยดิไอ้เนี่ยหายไปด้วยจุ่มเลยเชียงจะเขา Mahi si tu ko. Mahi si tu. Chak pet kan ni na tra mahi ka. จะโอ้ก็ดรอ O kan. Mi kya no? เดี๋ยวไม่ยามไอ้กี่จากสิสิเดเลยเดี๋ยวบาสมาตีเนี่ยบอกว่าสิถูกเนี่ย